Bismillahirrahmanirrahim. Allah Rabbul Izzatna aykhoida pirakliba niyamatsing asi yamna matik magul lairaba niyamat ngangtani. Masigi aykhoina punsi chuppa shukriya ada tawrabasu Allahgi apikpa niyamat amagi shukriya ada tawba aykhoy ngamloi. Maramdi aykhoina hairuba niruba naidana Allahna aykhoida wa ngangba ngambagi shakti amadi khud haigat haitha khong mit nakong pumnamak asi Allah Rabbul Izzatna aykhoida haibani balaitana pirakpa niyamat ngangtani. Madugi niyamatsing adugi manungdagi maru oiba niyamat amasu karino haiba matamda aykhoina ising thakliba chaba thaklaba tawriba asidagi thogakliba peshab aykhoina peshab tawba asisu yamna chawba niyamat amani. Hairiba niyamat asi aykhoida ban oikiba tarabadi yamna awabagi masak oihalli masina. Do kanagumba misak ama peshab tawba haibadi peshab asi ban oikiba tarabadi madugi damakta yamna kanaraba mujarrab amal lama aykhoy khangminnasi. Quran gi ayat ama وَإِذِ اسْتَسْقَى مُوسَى لِقَوْمِهِ فَقُلْنَا اضْرِبْ بِعَصَاكَ الْحَجَرَ فَانفَجَرَتْ مِنْهُ اثْنَتَا عَشْرَةَ عَيْنًا قَدْ عَلِمَ كُلُّ أُنَاسٍ مَشْرَبَهُمْ كُلُوا وَاشْرَبُوا مِنْ رِزْقِ اللَّهِ وَلَا تَعْثَوْا فِي الْأَرْضِ مُفْسِدِينَ. Hairiba ayat asi humdraga mathoirak solaga isingda kamlaga anaba aduda pithak piba amadi ayat asibu iraga mahaki mangak samda thubiba tarabadi mahaki peshab ban oikhriba adu Allahna ikom komna hangdok pirakani amadi jo Allahna pirakliba niyamat adu ikhoida amukka hanna Allahna phanghanbigani. Hairiba amal asi yamna kanarba amalni aykhoy khudingmak amal tawminasi inshallah. Isingda solaga humdrara kamba haibasi masi kamaina tawgani hay matamda ahanba ayat sing asi solani amaktang aduga isingda amuktang kamani anirak suba solani anirak suba kamani ahumlak suba solani ahumlak suba kamlani haibadi sonba loibaga isingduda dum kamsinba isingdo aykhoygi inakta thamlaga aduga kayarak humdraga mathoirak kamlaga anaba miduda pithakpa amadi ayat asi iraga magi mangak samda thujanbiba tarabadi Allahna kana hanbiganeba.